अहानबद यामना मरुइब अपडेट अमा मणिपुरी न्यूज़ अपडेट तेगी लुखचगे मयाम कौट्रुक मखोल थोकपा हौरे इसिन इनाउसिंग अलर्ट लेबियु अखोइगी मी अमता सोएंगाम याउदब ओइरसनु अदुगा मथंगी अपडेट असु इपाउ मणिपुरी अपडेट तगिनि कौट्रुक मखोल थोकपा हौरे सेक्शन सी सोएंगाम यहुन बिगनु अदुगा मथंगी अपडेट असना अरामबाई टेंगुल यूनिट 18 गी पेज तगी लुथोकसगे मयाम कौट्रुक मकोन थोकपा हौरे ऑल यूनिट अलर्ट लेबियु इपथौ पखंग मने याइफरे हाइना अरामबाई टेंगुल यूनिट 18 गी पेज ना फोंदुक पिरी अदुगा मसी पोस्ट असिसु कोरोंगान बखुमन शेयर टोपिरी अदुगा मथंगी अपडेट असना पुंसिबा अंगोम सादगी लुखचगे अरामबाई टेंगुल गी लुसिंग पुरिन कोरोंगान बखुमन यूनिट 18 कोपरा दलेबा कोबरा द लेंगबिरक्तुना पंगल थौना हपिरंबा ngасidi manipuri gi nupi angang the black man toba geng khutpu ama fagat pangam khre masigi damakta eti gi lusing purelbu pangal thawna hapi bagi damakta hainingai leitana thagachari haina phungdok piri aduga mathangi update asna kang leipa ki mera digi lukuchege lengang mapuna miyam da asuki matik oidabu wangang libasi karigino state amagi chief minister lengak mapu haibasi asum bada yumpham oidon thabuk tawgadabani matam leiba ki bekta maribak miyam bu afaba lambi da punaba amadi tungi mirul gi damakta khanduna afaba thabuk tawgadabani loina leibak miyam da kaidongai da suminam ba oida padabu wafam khak haijil loidabani adubu manipur gi chief minister oiriba asina leibak miyam da asuki matik oidabu wangang libasi miyam na penadre kudam oina hairabada chief minister en birena zawthokna haikibasi aingonda MLA kuntra khakta PBU manipuri sana lebak manipuri olhan ge haikibani adubu MLA kun nifuga manga hena pirabasu ngasi chief minister na sana lebak manipuri haibadu olhan bangamdre masigi mohota mihat mi punna thalaba lebak miyam na litana hingba ngamdraba manipuri haibadu oiduna leire masina loidri nong taringai da nga fauro Narendra Modi na prime minister oiringai matamda manipuri miyam nongai hauro haina chief minister ne yamna sauthokna miyam mamangda phongdokhibani adubu ngasi di Narendra Modi na Bharat ki prime minister oiringai matamda manipuri maisak le manipur da kanglo panigi sathi reba irang sahi amatha ani helaba phawbada prime minister na hanna phawbu yengbitre loina chief minister en biren su prime minister unaduna maribak manipuri kanna bagi wari sana bagi matam phawbu piraktre maduna chief minister na hido ki wafam kaya asi aremba amadi miyam da matam gi oidaba wangang ba haibadu tare masitana tana chief minister biren yamna toina miyam da haiki wafam si action Yengbiyu Lemna Khak Tharoi haiba wafam sisuni adubu manipuri gi apunba saktam thugaiduna separate administration ama semnaba leijabi thaduna honariba kuki narco terrorist sing da thousand duna manipur da bom amadi nongmei kapsin duna lepa leitana hingsa gi thabuk satarakliba apongbu yeknaba masak munna khanglaba fawda chief minister na karigumba thabuk amata lokhat pangamdan leiri maduna chief minister na phongdoki be action Yengbiyu amadi Lemna Khak Tharoi haiba wafam sing asisu matam gi oina panghai ta haiba wafam haiba du tare maduna chief minister na haidoki bu wafam sing amata thabuk oina onthok pangamdaba dagi ngasi de manipur gi miyamna chief minister gi mafam da thajaba thamlaktaba amadi haidoki bu wangak na sataba lusing bani haina launarakle haiba si chief minister na khangpham tugi aduga haukraba haiba du oire hojik maribak ningba chief minister am oiba tarabadi imale bakningi haibadu tabuk no unana bo honna phamthogi maduna manipuri thugaina bo honna riba sinkuki MLA tara tongana thamkhraga lemhoriba MLA yangkhai asi amato oina punsinduna chief minister na lusingduna manipuri kanana tabuk paikhat phamthogi loina na chief minister na lusingduna Bharat ki prime minister bu MLA yangkhai punna unaduna manipur da thokliba lan asi loisinna bo honna lan loisindriba aikhoi hallaroi haiduna apunbagi thawna pangal adu Bharat lenga ki mafamda utpangamba chief minister ama oiduna ireibak manipuri kannana bhono maduna tana thabuk oina pangthok pangam loidabu wafam kaya pangang ngangbaduna manipuri miyam da haijin bahaibasti yamna sumdabani haibasi khangpham thuki